ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯁꯅꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ "ꯇꯥꯈꯣꯝꯕ, ꯇꯥꯈꯣꯝꯕ, ꯍꯣ ꯇꯥꯈꯣꯝꯕ" ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ?" "ꯅꯨꯄꯤ ꯍꯥꯏꯕ?" "ꯍꯣꯏ, ꯅꯨꯄꯤ ꯍꯥꯏꯕ, ꯅꯨꯄꯤ꯫ ꯅꯪꯅ ꯂꯣꯟꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯔꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯅꯪꯕꯨ ꯀꯧꯔꯛꯏꯁꯦ?" "ꯀꯩꯅꯣꯍꯦ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯁꯨꯕ ꯅꯨꯄꯤ! ꯑꯁ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜꯗ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯔꯣꯗ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣ ꯀꯔꯤꯅꯣ ꯊꯔꯣ ꯊꯝꯕꯥꯜ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯂꯥꯛꯎ, ꯑꯩꯈꯣꯏꯅꯤ ꯊꯣꯛꯂꯒꯅꯦ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯎ." "ꯑꯁ, ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯒꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯅꯨꯄꯥ ꯅꯪ ꯀꯔꯤ ꯃꯪꯂꯤꯒꯦ? ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ?" "ꯇꯥꯏꯌꯦ ꯅꯨꯄꯤ, ꯀꯥꯟꯅꯗꯦ, ꯇꯨꯃꯤꯟꯅ ꯇꯨꯝ꯫ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯂꯥꯏꯅ ꯀꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯊꯦꯡꯕꯁꯤꯗ꯫ ꯊꯣꯛꯎꯅꯨꯀꯣ, ꯀꯤꯖꯗ꯭ꯔꯣ ꯅꯪ?" "ꯀꯤꯖꯩ, ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯕ꯫ ꯇꯨꯝꯃꯦ ꯑꯗꯨꯅ ꯑꯩ ꯇꯨꯝ." "ꯀꯔꯤꯒꯤ ꯇꯨꯝꯕ? ꯀꯅꯥꯒꯤ ꯂꯥꯏ? ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯗꯧꯔꯤꯅꯤ꯫ ꯅꯨꯡꯉꯥꯏꯅꯤꯡꯗꯅ ꯅꯨꯄꯥꯅ ꯉꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯃꯄꯥꯟ ꯊꯣꯛꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯩ꯫ ꯁꯣꯝꯗ ꯃꯄꯥꯜꯗꯅꯤ ꯊꯣꯏꯕꯤ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯤꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯀꯅꯥꯝꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯑꯃꯗꯤ ꯆꯥꯏꯕꯤ ꯊꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯣꯝꯕꯅ, "ꯑꯦ ꯊꯣꯏꯕꯤ, ꯇꯥꯈꯣꯝꯕ, ꯃꯈꯣꯏ ꯃꯄꯥꯗꯣ ꯉꯁꯥꯏ ꯌꯥꯆꯪꯂꯛꯄꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯇꯥꯈꯣꯝꯕꯒ ꯄꯨꯟꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯅ ꯅꯆꯜ ꯂꯥꯛꯄꯅꯤ." "ꯏꯇꯥꯎ ꯄꯥꯃꯦꯜꯗꯤ ꯉꯁꯤꯒꯤ ꯑꯌꯨꯛ ꯄꯨꯟꯗꯣꯏꯅꯤ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ?" "ꯑꯗꯨꯅꯤ ꯇꯥꯈꯣꯝꯕ, ꯃꯣꯏ ꯃꯄꯥꯒꯤ ꯃꯇꯥꯎꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯣꯏꯅ ꯍꯪꯂꯨꯔꯦ꯫ ꯀꯅꯥꯒꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ." "ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯔꯤꯕ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ?" "ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯃꯥꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯤꯔꯨꯗꯣꯏꯁꯦ꯫ ꯑꯗꯣ ꯐꯔꯦ ꯇꯥꯈꯣꯝꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯌꯨꯝꯗ ꯑꯣꯏꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯨꯔꯒꯦ." ꯆꯥꯏꯕꯤꯅ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯪ ꯇꯥꯈꯣꯝꯕꯒ ꯑꯩꯒꯅ ꯊꯤꯟꯕꯤꯒꯦ." "ꯌꯥꯔꯦꯗꯤ ꯏꯆꯦ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯆꯠꯈꯤ꯫ ꯈꯣꯝꯕꯅ, "ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯃꯦꯜꯗꯨꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯖꯥꯠꯅꯣ?" "ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯃꯥꯕꯨ ꯉꯥꯎꯗ꯭ꯔꯥ ꯍꯥꯏꯕ? ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯒ ꯈꯪꯄꯣꯟꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ꯫ ꯇꯥꯟ ꯆꯥꯔꯗꯤ ꯅꯨꯄꯤ ꯂꯨꯝꯕꯨ ꯆꯜꯂꯤ ꯑꯣꯏꯔꯤꯅꯤ." "ꯍꯩ, ꯅꯪ ꯈꯪꯄꯣꯟꯇꯦ ꯅꯨꯄꯤ, ꯏꯇꯥꯎ ꯄꯥꯃꯦꯜꯗꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯇꯨ ꯀꯔꯟ ꯇꯧꯕ ꯃꯤ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯇꯣꯟꯕꯗꯨꯒꯤ꯫ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗ ꯃꯌꯨꯝꯗꯒ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯩꯈꯣꯏꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤꯁꯦ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯒꯤ ꯆꯤꯡꯈꯣꯡꯗ ꯍꯧꯕ ꯀꯨꯔꯥꯎ ꯄꯥꯟꯕꯤ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯃꯍꯩ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯃꯤꯁꯤꯡꯁꯤꯅ ꯆꯤꯡꯂꯣꯝꯗ ꯆꯦꯟꯅꯈ꯭ꯔꯤꯁꯤ? ꯆꯤꯡꯗꯅꯦ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦꯌꯦ, ꯑꯗꯨꯒꯤꯅꯤ." "ꯑꯁ ꯀꯤꯌꯦ ꯑꯗꯨꯗꯤ." "ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯅꯦ ꯃꯪꯒꯣꯜꯁꯦ ꯁꯨꯝ ꯐꯝꯂꯝꯃꯨꯀꯣ, ꯏꯃꯥꯅꯦ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯇꯍꯥ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯃꯦꯜꯅ ꯍꯟꯖꯤꯜꯂꯛꯇꯕꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯍꯜꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯣ, ꯆꯤꯡꯈꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯗꯣ ꯄꯥꯃꯦꯜ ꯑꯣꯏꯔꯝꯃꯤ." "ꯄꯥꯃꯦꯜ ꯍꯥꯏꯗꯤ?" "ꯑꯁ, ꯄꯥꯃꯦꯜ ꯍꯥꯏꯗꯤ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯃꯦꯜꯗꯣ." ꯊꯣꯏꯕꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯎꯊꯛ ꯑꯗꯨꯗꯒꯤ ꯂꯧꯊꯔꯤꯕꯗꯣ꯫ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯍꯩ, ꯊꯣꯏꯕꯤꯁꯦ ꯑꯣꯟꯊꯈ꯭ꯔꯦꯅꯦ ꯅꯣꯏꯕꯣ!" ꯑꯁꯤ ꯍꯥꯏꯅ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯥꯏꯀꯠꯅꯩ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯪꯗꯨꯅ ꯂꯩ꯫ ꯃꯤꯌꯥꯝꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯄ ꯎꯕꯗ ꯁꯅꯥ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯩꯒꯤꯅꯣ ꯃꯤ ꯃꯌꯥꯝꯅ ꯊꯥꯡꯉꯒ ꯄꯨꯔꯤꯁꯦ? ꯏꯃꯥ, ꯀꯩꯒꯤꯅꯣ? ꯏꯃꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨ ꯀꯩꯒꯤꯅꯣ?"
ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯁꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯀꯞꯇꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯃꯟꯗꯅ ꯃꯁꯥ ꯃꯊꯨꯝꯅ ꯁꯤꯗꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯣꯏꯕꯨ ꯃꯤꯒꯤ ꯁꯦꯜ ꯀꯌꯥꯝ ꯇꯣꯟꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯊꯣꯛ ꯌꯥꯝ ꯇꯣꯟꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯒꯩ ꯏꯃꯥꯕꯨ ꯀꯅꯦ ꯃꯣꯏ ꯂꯩꯔꯤꯉꯩ ꯅꯥꯕꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯕ ꯁꯦꯜꯋꯣ, ꯄꯥꯃꯦꯜ ꯃꯁꯥ ꯂꯨꯍꯣꯡꯕꯒꯤ ꯄꯨꯁꯤꯟꯕ ꯁꯦꯜꯋꯣ, ꯑꯁ ꯌꯥꯝꯈ꯭ꯔꯦ꯫ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯔꯒ ꯃꯤꯒꯤ ꯁꯦꯜꯗꯣ ꯀꯣꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯑꯩꯗꯤꯅꯦ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯄꯪꯉꯤꯗ ꯄꯥꯃꯦꯜꯗꯣ, ꯀꯥꯏꯗꯒꯤ ꯄꯪꯕꯅꯣ? ꯃꯥꯒꯤꯁꯦ ꯁꯤꯡꯕꯒꯤꯅꯤ꯫ ꯃꯥꯅ ꯁꯤꯈ꯭ꯔꯗꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯈꯟꯅ ꯁꯤꯔꯤꯕꯅꯤ꯫ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ꯫ ꯁꯦꯜ ꯈꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯃꯥꯟꯅꯕ ꯌꯥꯄꯣꯟꯇꯦ꯫ ꯃꯥꯒꯤꯗꯣ ꯋꯥꯈꯜ ꯋꯥꯃꯟꯗꯅ ꯃꯁꯥ ꯃꯇꯣꯝ ꯁꯤꯖꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯥꯃꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯩꯔꯣꯜ ꯆꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯃꯦꯜꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯦꯜ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯅ ꯂꯩꯅꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯕꯤꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯌꯨꯝꯐꯝ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯂꯩ ꯀꯧꯕꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯏꯃꯥꯕꯣꯛ, ꯇꯥꯔꯦ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯅꯃꯤꯠ ꯅꯅꯥꯒꯤ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯂꯨꯔꯕ꯭ꯔꯣ? ꯀꯞꯇꯦꯗ ꯏꯃꯥꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯤꯗꯨ ꯑꯃꯨꯛ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯋꯥꯅ ꯂꯩꯕꯗꯣ ꯄꯥꯃꯦꯜꯒꯤ ꯊꯋꯥꯏꯅ ꯈꯛ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ꯫ ꯏꯃꯥꯕꯣꯛ, ꯑꯩ ꯃꯈꯣꯏ ꯃꯄꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯤꯕ? ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯃꯍꯥꯛ ꯌꯥꯎꯗꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯅ ꯏꯁꯥꯁꯤꯒ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯑꯩ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯉꯤ ꯏꯃꯥꯕꯣꯛ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯏꯃꯥꯕꯣꯛ꯫ ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯝꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯈꯛ ꯍꯥꯏꯒꯅꯨ꯫ ꯏꯃꯥꯕꯣꯛ, ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥ ꯁꯅꯥꯒꯤ ꯈꯜꯂꯒ ꯁꯤꯕ ꯉꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥꯕꯣꯛ, ꯅꯃꯧ ꯇꯁꯦꯡꯅ ꯋꯥꯗꯤ ꯋꯥꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯀꯞꯀꯅꯨ ꯊꯣꯏꯕꯤ, ꯅꯪꯅꯦ ꯍꯩ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯂꯩ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥ ꯍꯔꯥꯎꯅ, ꯑꯕꯣꯛ, ꯍꯥꯎꯅꯤ ꯏꯁꯨꯕꯨ ꯇꯨꯝꯂꯨꯔꯤꯕ꯭ꯔꯣ? ꯍꯣꯏ ꯑꯕꯣꯛ, ꯂꯥꯛꯑꯣ ꯁꯤꯗ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ꯫ ꯁꯤꯁꯦ ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯉꯥꯃꯣꯛ ꯄꯨꯔꯛꯄꯅꯤ, ꯆꯥꯎꯁꯦ꯫ ꯁꯅꯥ ꯃꯤꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯥꯔꯤ꯫ ꯌꯥꯝ ꯍꯥꯎꯋꯤ ꯑꯕꯣꯛ ꯈꯪꯉꯕ? ꯑꯩꯈꯣꯏꯗꯤꯅꯦ ꯉꯁꯤ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯦ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨꯅꯦ ꯆꯥꯛ ꯆꯥꯗꯦ꯫ ꯑꯁ ꯑꯩꯅꯕꯨꯀꯣ ꯄꯨꯛ ꯂꯥꯝꯕꯁꯤꯗꯤ꯫ ꯑꯩꯅ ꯄꯨꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒꯅꯦ ꯏꯃꯥꯅꯀꯣ ꯑꯩꯒꯤ ꯄꯨꯛꯇ ꯐꯤ ꯀꯟꯅ ꯌꯦꯠꯁꯜꯂꯒ ꯏꯁꯤꯡ ꯄꯤꯊꯩꯕ꯫ ꯑꯗꯨꯒꯀꯣ ꯑꯩꯒꯤ ꯄꯨꯛ ꯂꯥꯝꯕꯗꯣ ꯐꯈꯤꯕ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯥ ꯁꯦꯝ ꯍꯩꯇ꯭ꯔꯕꯣ? ꯃꯤꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ? ꯅꯪꯅ ꯆꯦꯡ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯕꯣꯛꯀꯤꯗ ꯑꯗꯨꯝ ꯍꯪꯕ ꯂꯥꯛꯑꯣꯏꯗꯅ ꯏꯃꯥꯕꯣꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ? ꯑꯉꯥꯡꯁꯤꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤꯕ ꯀꯔꯤꯒꯤꯅோ? ꯏꯃꯥꯕꯣꯛꯅ ꯏꯃꯥ ꯏꯆꯥꯒꯤ ꯇꯧꯕꯤꯃꯟꯕꯁꯤꯗ ꯅꯃꯧꯅ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯑꯩꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ꯫ ꯅꯪ ꯕꯥꯖꯤꯅ ꯅꯪ ꯆꯔꯥ ꯍꯦꯜꯂꯦ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯩꯅꯦ ꯆꯦꯡ ꯂꯧꯔꯨꯒꯦ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯣꯡꯂꯒ ꯏꯁꯨꯕꯨ ꯆꯥꯛ ꯄꯤꯖꯧ꯫ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯆꯔꯥ ꯍꯦꯟꯒꯅꯨ꯫ ꯅꯪꯅ ꯁꯨꯝ ꯆꯥꯗ ꯊꯛꯇ ꯇꯧꯔꯕꯗꯤ ꯅꯁꯥꯗꯨ ꯁꯣꯜꯂꯛꯀꯅꯤꯅꯦ꯫ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯍꯩ ꯏꯁꯨ ꯁꯅꯥ, ꯑꯕꯣꯛꯀꯅꯦ ꯑꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯩ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯕꯨ ꯃꯤꯂꯩꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏꯗ ꯆꯦꯡ ꯂꯧꯕ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯃꯥꯕꯣꯛ ꯊꯣꯛꯄꯤ ꯃꯤꯂꯩ ꯃꯥꯅ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯤꯂꯩ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅ ꯊꯣꯏꯕꯤꯕꯨ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯣꯏꯕꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯈꯟꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯃ ꯐꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯁꯤꯡꯖꯨ ꯃꯌꯥꯟ ꯀꯟꯅ ꯁꯣꯏꯔꯤ꯫ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯅ ꯃꯃꯥꯒꯤ ꯕꯣꯔꯥ ꯍꯧꯅꯕ ꯃꯌꯥꯟꯁꯤꯡ ꯑꯗꯨ ꯁꯦꯝꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯁꯅꯥ,
ꯅꯪꯕꯨ ꯅꯈꯨꯠ ꯁꯣꯛꯀꯅꯤꯅꯦ ꯏꯃꯥ ꯇꯧꯒꯦ ꯊꯝꯃꯣ ꯏꯃꯥ ꯑꯩ ꯀꯩꯁꯨꯝ ꯈꯨꯠꯁꯨ ꯑꯣꯏ ꯑꯩ ꯁꯨꯝ ꯇꯧꯕꯤꯒꯦ ꯏꯃꯥ ꯅꯪꯒꯤ ꯃꯥꯏꯗꯨ ꯍꯨꯃꯥꯡ ꯀꯥꯔꯤ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯄꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯕు ꯃꯤꯠꯀꯨꯞꯇꯅ ꯊꯣꯏꯕꯤꯅ ꯌꯦꯡꯖꯔꯤ ꯏꯃꯥ ꯕꯣꯔꯥꯒꯤ ꯈꯥꯃꯦꯟꯁꯦ ꯀꯃꯥꯏ ꯁꯣꯏꯗꯣꯏꯅꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯏꯃꯥ ꯁꯣꯏꯔꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤ ꯑꯣꯏꯅ ꯃꯜꯂꯛꯎꯁꯦ ꯀꯃꯥꯏ ꯃꯟꯗꯣꯏꯅꯣ ꯏꯃꯥ ꯇꯨꯗꯨ ꯁꯨꯃꯥꯏꯅꯅꯦ ꯃꯀꯥꯁꯤꯗ ꯑꯐꯠꯇꯕ ꯄꯛꯂꯤꯕꯁꯦ ꯂꯧꯊꯣꯛꯂꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯟꯗꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯇꯥꯛꯂꯤ ꯑꯣ ꯑꯩ ꯍꯩꯔꯅꯤ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯏꯆꯜ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯑꯩꯕꯨ ꯏꯆꯜ ꯀꯥꯏꯗꯅ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯏꯆꯜꯒꯤꯁꯤꯕꯨ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯌꯥꯎꯒꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯥꯛꯅꯝ ꯃꯪꯒꯜ ꯑꯇꯥꯎꯕ ꯌꯥꯎꯏ ꯈꯨꯔꯥ ꯈꯨꯔꯥ ꯑꯁ ꯃꯤꯡꯒꯧꯗꯨ ꯐꯥꯎꯗꯤ ꯊꯃꯣꯏꯁꯤ ꯆꯦꯈꯥꯏꯔꯦ ꯏꯆꯜ ꯑꯩꯁꯦ ꯀꯌꯥ ꯊꯣꯏꯅ ꯍꯟꯅꯨꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯗ ꯅꯪꯅ ꯈꯨꯔꯥ ꯀꯧꯕꯗꯣ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯈꯔ ꯆꯥꯟꯅꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯅ ꯇꯥꯗ ꯑꯣꯏꯅ ꯀꯧꯀꯣ ꯑꯁ ꯑꯣꯟꯊꯣꯛꯄ ꯑꯍꯜꯅꯤꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯝ ꯃꯉꯣꯟꯗ ꯃꯆꯥ ꯀꯨꯝꯂꯕꯤ ꯑꯩꯅ ꯇꯥꯗ ꯀꯧ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯉꯥꯎꯕꯖꯥꯠꯂꯣ ꯀꯔꯤ ꯆꯥꯕꯤꯒꯗꯕ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒꯗꯣ ꯈꯔ ꯇꯝꯕꯤꯔꯛꯎ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯄꯤꯔꯤ ꯑꯍꯜ ꯅꯨꯄꯥꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕꯗ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯁꯤꯡꯖꯨꯗꯨ ꯃꯅꯥꯇꯣꯟꯗ ꯑꯣꯏꯅ ꯅꯝꯁꯤꯜꯂꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯔꯝꯕ ꯁꯅꯥꯅ ꯐꯥꯛ ꯅꯣꯛꯇꯨꯅ ꯄꯨꯄꯨꯁꯦ ꯁꯤꯡꯖꯨꯁꯦ ꯃꯌꯥꯗ ꯍꯨꯛꯇꯕꯤ ꯃꯅꯥꯇꯣꯟꯗ ꯑꯣꯏꯅ ꯅꯝꯃꯦ ꯏꯍꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯃꯨꯛ ꯄꯦꯔꯥ ꯀꯥꯕꯅꯤꯅꯦ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯄ ꯄꯨꯄꯨꯁꯦ ꯅꯣꯛꯄꯗ ꯃꯌꯥ ꯌꯥꯃꯥꯡꯁꯨ ꯌꯥꯎꯗꯦ ꯏꯃꯥꯒꯤ ꯁꯅꯥ ꯑꯗꯨꯝꯅꯅꯦ ꯑꯍꯜꯗ ꯍꯥꯏꯕ ꯊꯧꯍꯩꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯕꯗ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯍꯜ ꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯁꯤꯡꯖꯨꯗ ꯄ꯭ꯔꯞ ꯆꯥꯗꯨꯅ ꯑꯇꯥꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯈꯔ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯇꯌꯨꯝ ꯐꯖꯕꯤ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯈꯤꯇ ꯇꯝꯕꯤꯔꯣ ꯑꯗꯨꯒ ꯄꯣꯡ ꯆꯥꯕ ꯕꯣꯔꯥ ꯈꯔꯒ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯊꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯇꯩꯃ ꯐꯖꯕꯤꯒꯤ ꯇꯅꯧꯔꯕ ꯈꯨꯠꯁꯥꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯦ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯈꯥꯏꯔꯤ ꯃꯈꯣꯏꯅ ꯃꯃꯥꯗ ꯏꯇꯩꯃ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯕꯁꯤꯗ ꯁꯅꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯤꯡ ꯏꯇꯩꯃ ꯐꯖꯕꯤ ꯀꯧꯗꯦ ꯌꯥꯏꯅꯦ ꯃꯁꯤꯒꯤ ꯉꯥꯡꯁꯦ ꯑꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯈꯪꯉꯒ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯔꯒ ꯆꯠꯈꯣ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯅ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯗꯒꯤ ꯁꯤꯡꯖꯨꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯏꯇꯩꯃ ꯐꯖꯕꯤꯒꯤ ꯁꯤꯡꯖꯨꯁꯤꯃꯨꯛ ꯍꯥꯎꯕ ꯑꯃ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯕ ꯍꯥꯎꯁꯨ ꯍꯥꯎꯃꯟꯈ꯭ꯔꯦ ꯇꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯃꯟꯗꯅ ꯑꯩꯗꯤ ꯈꯨꯕꯤꯒꯁꯦ ꯆꯤꯈꯥꯏꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯆꯥꯕꯗ ꯐꯖꯅ ꯆꯥꯎ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗꯨꯗ ꯈꯨꯕꯤ ꯆꯤꯈꯥꯏꯒꯩ ꯁꯤꯡꯖꯨ ꯆꯥꯏꯗꯨꯕꯨ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯖꯔꯛꯇ꯭ꯔꯤꯕꯣ ꯃꯁꯤ ꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯦ ꯏꯃꯥꯒꯤ ꯁꯅꯥ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯨꯃꯤ ꯅꯪꯕꯨ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯣꯔꯣꯛꯁꯦ ꯃꯀꯣꯛ ꯊꯦꯛꯂꯛꯎ ꯏꯇꯩꯃ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯂꯛꯁꯤꯗ ꯃꯩꯅꯥꯛꯇ ꯐꯝꯂꯒ ꯕꯣꯔꯥ ꯍꯧꯔꯤꯗꯨꯕꯨ ꯋꯥꯗꯦꯗ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯏꯊꯧ ꯇꯧꯕꯗ ꯑꯩ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯇꯩꯃꯅ ꯋꯥꯗꯦ ꯍꯥꯏꯔꯁꯨ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯇꯩꯃꯁꯨ ꯐꯅ ꯅꯍꯥ ꯑꯣꯏꯔꯤ ꯇꯥꯟꯕ ꯆꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯜꯂꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯏꯆꯥꯁꯨ ꯄꯤꯛꯂꯤ ꯅꯧꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯔꯤ ꯀꯩꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯇꯩꯃ ꯀꯨꯝꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯌꯥ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪꯅꯤ ꯏꯇꯩꯃꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯀꯌꯥꯅꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯃꯇ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯗꯦ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯥꯕ ꯀꯧꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯈꯥꯕ ꯂꯥꯛꯄ ꯎꯕꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯁꯤꯡꯖꯨ ꯆꯥꯔꯤ ꯈꯥꯕ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤ ꯁꯤꯡꯖꯨꯗꯨ ꯅꯨꯄꯥ ꯑꯅꯤꯒꯤꯗ ꯄꯤꯔꯣ ꯈꯔ ꯍꯥꯎꯅ ꯅꯝꯅ ꯇꯣꯠꯂꯛꯎ ꯊꯣꯏꯕꯤ ꯁꯤꯡꯖꯨꯗꯨ ꯇꯣꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯍꯜꯂꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯇꯥꯕ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ
ꯈꯥꯕ ꯊꯣꯏꯕꯤꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥ ꯃꯃꯥꯗ ꯈꯥꯕꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅ ꯃꯃꯥꯕꯨ ꯃꯥꯅ ꯈꯟꯖꯤꯟꯗꯨꯅ ꯂꯦꯞꯄꯤ ꯈꯥꯕ ꯃꯆꯤꯟ ꯆꯤꯡꯂꯞ ꯇꯧꯅ ꯁꯅꯥ ꯅꯪꯕꯨ ꯉꯥꯃꯣꯛ ꯆꯥꯅꯤꯡꯗ꯭ꯔꯣ ꯈꯨꯔꯥ ꯁꯦꯜ ꯄꯤꯒꯦ ꯅꯪꯒꯤ ꯉꯥꯃꯣꯛ ꯆꯥꯅꯕ ꯂꯥꯛꯑꯣ ꯁꯤꯗ ꯑꯩ ꯉꯥꯃꯣꯛ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯅ ꯄꯤꯕ ꯁꯦꯜꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯈꯨꯔꯥꯅ ꯅꯨꯡꯁꯤꯗꯅ ꯅꯪꯒꯤ ꯉꯥꯃꯣꯛ ꯆꯥꯅꯕ ꯁꯦꯜ ꯄꯤꯒꯦ ꯇꯧꯕꯅꯤꯅꯦ ꯑꯄꯪ ꯅꯪ ꯁꯅꯥ ꯈꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯈꯥꯕ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯀꯔꯤꯕꯨꯅꯣ ꯇꯥ ꯈꯥꯕ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯤꯕꯣ ꯅꯆꯜ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯅꯤꯗ ꯇꯥ ꯈꯥꯕ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯕꯤꯔꯛꯀꯅꯨ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯧꯖꯧꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯁꯅꯥꯅ ꯅꯀꯣꯛꯇꯒꯤ ꯅꯈꯣꯡ ꯐꯥꯎ ꯌꯣꯝꯗꯣꯏꯅꯤꯅꯦ ꯑꯩꯗꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯄꯥꯝꯖꯗꯦ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯗꯨꯅ ꯂꯩꯖꯔꯤꯕꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯃꯃꯥ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯅꯆꯟꯗꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯂꯩꯖꯗꯦ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯀꯔꯝꯅ ꯑꯩꯅ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯈꯧ ꯂꯥꯡꯂꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯆꯥ ꯁꯅꯥꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯤꯒꯦ ꯇꯥ ꯈꯥꯕ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯇꯥꯕ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯊꯣꯏꯕꯤ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯈꯥꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯣ ꯑꯩꯅ ꯄꯥꯝꯖꯕ ꯂꯩꯔꯥꯡꯗꯤ ꯑꯩꯅ ꯍꯦꯛꯅꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯂꯩꯈꯣꯛꯇꯒꯤ ꯄꯟꯊꯠꯇꯨꯅ ꯍꯦꯛꯄ ꯉꯝꯕ ꯈꯥꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯕ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯈꯥꯕꯅ ꯃꯉꯣꯟꯗ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯥ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩ ꯉꯥꯡꯂꯨꯔꯕꯗꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯅ ꯂꯥꯟꯕ ꯇꯥꯅꯤ ꯈꯟꯅ ꯃꯍꯥꯛ ꯈꯥ ꯆꯤꯛꯇꯨꯅ ꯇꯨꯃꯤꯟ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯃꯥꯗ ꯈꯥꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤꯅ ꯄꯣꯠꯐꯝ ꯊꯣꯛꯂꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯃꯧ ꯈꯔꯗꯤ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯇꯤꯜꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯍꯅꯨ ꯍꯟꯊꯤ ꯅꯍꯥ ꯄꯥꯈꯪ ꯂꯣꯏꯅ ꯁꯨꯔꯦ ꯅꯠꯇꯦ ꯅꯍꯥ ꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯣꯠꯐꯝ ꯊꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯅꯨꯄꯥ ꯐꯥꯅꯕ ꯊꯣꯛꯂꯤꯕ ꯄꯣꯠꯐꯝꯅꯤꯗꯅ ꯃꯁꯥꯁꯨ ꯅꯍꯥꯅꯤ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯗꯨꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯅꯤꯡꯉꯛꯇꯅ ꯄꯣꯠꯐꯝ ꯊꯣꯛꯂꯤꯕꯅꯤ ꯀꯩꯅꯣ ꯃꯗꯧꯒꯗꯤ ꯌꯥꯝ ꯆꯝꯖꯕꯤ ꯃꯥꯟꯗ꯭ꯔꯣ ꯑꯗꯨꯒꯗꯤ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯤ ꯑꯣꯏꯔꯝꯃꯤ ꯅꯍꯥꯟꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯍꯧꯗꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯈꯠꯅꯩ ꯍꯥꯏꯅꯦ ꯍꯩꯃ ꯅꯪꯒꯤ ꯄꯥꯎꯒ ꯌꯥꯝ ꯇꯥꯔꯝꯃꯤꯅ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦ ꯍꯣꯏꯁꯨ ꯑꯔꯨꯕꯤꯅ ꯇꯝꯃꯛꯇꯅ ꯈꯪꯕꯅꯤ ꯑꯔꯨꯕꯤꯗꯤ ꯃꯃꯤꯠ ꯃꯪꯗ ꯎꯍꯧꯋꯦꯌꯦ ꯃꯥꯅ ꯕꯣꯔꯥ ꯂꯩꯕ ꯆꯠꯄꯗ ꯈꯠꯅꯔꯒ ꯂꯩꯔꯝꯃꯦꯌꯦ ꯅꯨꯄꯥꯁꯤꯡꯗꯣ ꯈꯥꯝꯃꯒ ꯌꯥꯗꯦꯌꯦ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯐꯨꯗ ꯐꯨꯅꯩꯌꯦ ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯦꯌꯦ ꯀꯥꯏꯅ ꯊꯪꯗ ꯏꯃꯥꯕꯣꯛ ꯃꯩꯂꯩꯒ ꯃꯁꯤ ꯇꯣꯝꯄꯣꯛꯀꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯣ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯈꯤꯌꯦ ꯏꯔꯥꯡ ꯇꯧꯕꯤ ꯃꯥꯕꯨꯅ ꯆꯩꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯣꯏꯅ ꯆꯩꯔꯤꯕ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯃꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯊꯣꯏꯕꯤꯒ ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯔꯗꯅ ꯊꯣꯏꯕꯤꯒ ꯑꯀꯟ ꯆꯪꯂꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯜꯂꯛꯆꯗꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤꯕꯅꯤ ꯃꯊꯧ ꯌꯥꯝ ꯂꯩꯇꯦꯌꯦ ꯃꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯣ ꯑꯁꯤ ꯍꯥꯏꯅ ಮಿವಾ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯅꯣꯡꯃ ꯂꯥꯛꯈꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯧꯅ ꯑꯁꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯄꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯇꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯊꯃꯣꯏ ꯐꯥꯊꯧꯀꯣ ꯅꯪꯅ ꯐꯥꯊꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯝꯍꯦꯟꯕꯩ ꯇꯧꯁꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯒꯗꯨ ꯆꯤꯡꯂꯞ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏꯆꯟ ꯍꯩꯃꯥ ꯑꯁꯤꯒꯤ ꯑꯍꯜꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯅꯪ ꯇꯥꯗ ꯂꯥꯛꯏ ꯏꯆꯜ ꯀꯔꯤ ꯆꯥꯁꯤꯒꯦ ꯕꯣꯔꯥꯒ ꯃꯪꯒꯜ ꯑꯇꯥꯎꯕꯒ ꯆꯥꯒꯦ ꯍꯣꯏ ꯌꯥꯅꯤ ꯐꯤꯗꯥ ꯁꯣꯝꯅ ꯂꯦꯡꯁꯤꯟꯕꯤꯌꯨ ꯑꯩ ꯄꯤꯖꯔꯛꯂꯒꯦ ꯈꯨꯔꯥ ꯑꯃꯨꯛ ꯀꯧꯔꯛꯑꯦꯅꯦ ꯑꯩꯅ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯊꯣꯛꯑꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯅꯤ ꯁꯤꯕꯁꯦ ꯑꯁꯤ ꯈꯟꯅ ꯐꯤꯗꯥ ꯊꯥꯔꯤꯕꯗꯨꯗ ꯐꯝꯊꯩ ꯊꯣꯏꯕꯤꯅ ꯆꯥꯅꯕ ꯁꯦꯝꯂꯤꯉꯩ ꯑꯍꯜ ꯅꯨꯄꯥꯗ ꯂꯣꯟꯅ
ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯁꯝꯖꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯃꯤ꯫ ꯑꯩꯒꯤ ꯀꯣꯛ ꯑꯇꯥꯡꯕꯁꯦ, ꯁꯝ ꯃꯔꯨ ꯑꯃꯅꯤ ꯁꯤꯅ ꯋꯥꯅ ꯈꯨꯝꯖꯕꯁꯦ ꯃꯥꯒꯤ ꯑꯉꯥꯎꯕ ꯃꯂꯪꯁꯤ ꯁꯤꯁꯤꯜꯂꯛꯇꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤꯕ꯫ ꯃꯂꯪꯕ, ꯅꯪꯁꯨ ꯑꯩꯒ ꯉꯥꯎꯕ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯁꯝ ꯈꯔꯗꯨꯅ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯣ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯅꯥꯞ ꯅꯥꯞ ꯂꯥꯎꯔꯦ ꯑꯩꯁꯦ꯫ ꯈꯨꯔꯥ, ꯆꯥꯅꯕꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯍꯜ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯡꯁꯦꯜꯒ ꯁꯝꯖꯦꯠꯀꯗꯨ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯐꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯩꯒꯤ ꯀꯣꯛ ꯑꯇꯥꯡꯕꯁꯤ ꯎꯈ꯭ꯔꯖꯥꯠꯂꯣ? ꯑꯦꯔꯥ, ꯎꯔꯁꯨ ꯀꯩꯗꯧꯋꯦꯒꯦ, ꯀꯣꯛ ꯇꯥꯡꯕ ꯃꯤ ꯑꯩꯗꯤ ꯇꯥꯡꯂꯁꯨ ꯇꯥꯡꯁꯅꯥꯅꯤ ꯀꯩꯅꯣ, ꯐꯖꯗ꯭ꯔꯟꯇ ꯑꯗꯨꯝ ꯂꯩꯔꯁꯤꯕꯣ꯫ ꯑꯁꯤ ꯈꯟꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯕꯣꯔꯥꯗꯨ ꯂꯧꯗꯨꯅ ꯆꯥꯏ꯫ ꯍꯥꯎꯋꯦ ꯁꯤꯗꯤ, ꯃꯁꯛ ꯐꯖꯕ ꯃꯤꯅ ꯍꯧꯕ ꯕꯣꯔꯥꯁꯤ ꯌꯥꯝ ꯍꯥꯎꯕꯖꯥꯠꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯃꯧ ꯅꯍꯥꯁꯤꯅ ꯑꯩꯈꯣꯏꯗꯒ ꯂꯩꯔꯒ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯅꯨꯡꯇꯤꯒꯤ ꯆꯥꯔꯗꯤ ꯑꯩꯁꯦ ꯏꯁꯥꯒꯁꯦ ꯌꯥꯝ ꯀꯟꯗꯧ ꯃꯥꯜꯂꯤ꯫ ꯃꯁꯤ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯗ ꯄꯨꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯉꯥꯎꯖꯥꯠꯂꯣ? ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯄꯣꯠꯐꯝ ꯐꯝꯍꯜꯂꯤꯕꯁꯤꯕꯣ? ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯦ ꯄꯣꯠꯐꯝ ꯊꯣꯛꯍꯜꯂꯛꯇꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯉꯔꯥꯛꯄꯤꯅ ꯉꯥ ꯂꯥꯛꯄꯒꯨꯝꯅ ꯂꯥꯛꯄ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯈꯟꯅ ꯑꯍꯜ ꯅꯨꯄꯥꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯛꯈꯤ꯫ ꯑꯃꯨꯛ ꯅꯣꯛꯊꯣꯛꯈ꯭ꯔꯦꯅꯦ, ꯑꯩꯒꯤ ꯌꯥ ꯍꯨꯕꯁꯦ ꯎꯔꯝꯗꯅꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯈꯥꯕꯅ ꯊꯣꯏꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯇꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯏꯕꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯥꯕ ꯎꯅꯤ ꯈꯟꯕꯗ ꯄꯣꯠꯐꯝ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯣꯠꯐꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯄꯣꯠꯐꯝ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯊꯣꯛꯂꯝꯗꯦ꯫ ꯊꯣꯏꯕꯤ ꯃꯆꯥ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ꯫ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒꯀꯣ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯁꯅꯥ ꯉꯥꯛꯇꯨꯅ ꯁꯥꯕ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯩꯍꯟꯒꯅꯤ꯫ ꯏꯃꯥꯕꯨ ꯏꯆꯥꯅ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯩꯍꯟꯗꯣꯏꯕ? ꯂꯩꯍꯟꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤꯁꯨꯅꯦ ꯉꯥ ꯊꯣꯡꯕ ꯄꯤꯖꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯐꯤ ꯐꯖꯕꯁꯤꯡꯁꯨ ꯑꯩꯅ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯏꯆꯥꯁꯦ ꯄꯥꯈꯪ ꯊꯨꯅ ꯐꯥꯅꯤꯡꯉꯤꯗ꯫ ꯑꯗꯣ ꯏꯃꯥ ꯈꯪꯉꯕ, ꯏꯃꯥꯅ ꯃꯩꯅꯥꯛꯇ ꯍꯨꯃꯥꯡꯒ ꯊꯥꯒꯩ ꯕꯣꯔꯥ ꯍꯧꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ꯫ ꯏꯃꯥ, ꯅꯪ ꯃꯩꯅꯥꯛꯇ ꯐꯝꯕꯗꯣ ꯋꯥꯗꯕ꯭ꯔꯥ? ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯋꯥꯗꯤꯌꯦ ꯏꯃꯥ, ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯑꯣ, ꯋꯥꯗꯦꯕ? ꯑꯗꯣ ꯑꯩꯗꯤ ꯋꯥꯔꯝꯗꯣꯏ ꯃꯥꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯅꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯂꯝꯄꯥꯛꯇ ꯏꯇꯥꯎꯁꯤꯡꯒ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦ꯫ ꯁꯥꯟꯅꯔꯨꯔꯣ, ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯁꯅꯥꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯥꯕ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯥꯕꯗꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯇꯥ ꯈꯥꯕ, ꯀꯩꯅꯣ ꯌꯨꯝꯗ ꯆꯪꯕꯤꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯄꯣꯠꯐꯝ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯕ ꯆꯪꯂꯛꯄꯅꯤꯗ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯄꯣꯠꯐꯝ ꯊꯣꯛꯂꯛꯇ꯭ꯔꯤꯗꯤ? ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯑꯩ ꯌꯦꯡꯕꯤꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯀꯩꯅꯣ ꯇꯥ ꯈꯥꯕ, ꯍꯟꯗꯣꯛꯑꯣ, ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯃꯤ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯅꯪ ꯅꯩꯕꯨ ꯇꯥꯜꯂꯤꯕ? ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯇꯥꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯤ? ꯇꯥ ꯈꯥꯕ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯀꯥꯏꯕ ꯈꯔꯁꯨ ꯈꯪꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯈꯪꯗꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦ꯫ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯇꯥꯜꯂꯕ? ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏ, ꯑꯩꯗꯤ ꯁꯥꯎꯕꯤꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ ꯈꯣꯏꯃꯨ ꯑꯣꯏꯖꯕ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯥꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯈꯪꯕ꯭ꯔꯅ, ꯅꯨꯄꯤꯅꯤ, ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇꯕ? ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯏꯅꯤ꯫ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯪꯗꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕ ꯇꯥꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯀꯅꯥ ꯊꯤꯡꯕ ꯉꯝꯒꯦ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯃꯦꯂꯩꯗꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ, ꯍꯩ ꯊꯣꯔꯦ ꯃꯆꯥ, ꯀꯅꯥꯅꯣ ꯅꯨꯄꯤ ꯐꯥꯒꯦ ꯇꯧꯔꯤꯗꯣ? ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯥꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯍꯩ, ꯉꯥꯏꯈꯣꯅꯤ ꯁꯟꯗꯥꯟ ꯂꯥꯕ ꯅꯪꯕꯣ, ꯅꯃꯥꯏꯗꯨꯗ ꯐꯅꯦꯛꯁꯤꯅ ꯀꯟꯒꯦ ꯂꯥꯎꯅꯦ, ꯋꯥꯔꯛꯇꯕ, ꯍꯦ ꯃꯤ ꯎꯁꯤꯠꯇꯕ꯫ ꯊꯣꯏꯕꯤ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ? ꯏꯃꯥꯕꯣꯛꯇ ꯍꯥꯏ, ꯏꯃꯥꯕꯣꯛ ꯊꯤꯛ ꯇꯧꯒꯦ꯫ ꯊꯣꯏꯕꯤ ꯃꯦꯂꯩꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯕ ꯉꯝꯗ ꯇꯥꯁꯤꯟꯗꯨꯅ ꯍꯤ ꯀꯞꯂꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯏꯃꯥꯕꯣꯛ꯫
ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯦꯂꯩꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯀꯞꯀꯅꯨꯁꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯏꯃꯥꯕꯣ ꯂꯩꯀꯥꯏ ꯈꯨꯜ ꯇꯥꯛꯇꯨꯅꯅꯦ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯦꯂꯩꯗ ꯇꯝꯂꯝꯃꯤ꯫ ꯈꯥꯕꯅꯤ ꯍꯥꯏꯕ, ꯍꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯗꯨ ꯑꯣꯏꯔꯦ, ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥꯗꯣ ꯑꯩ ꯇꯧꯒꯦ꯫ ꯏꯃꯥꯕꯣ, ꯑꯩ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯄꯥꯝꯖꯗꯦ꯫ ꯈꯥꯕꯒ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯕ ꯈꯛ ꯉꯝꯃꯣꯏ꯫ ꯃꯥꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ, ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯃꯥꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯇꯥꯍꯧꯅꯤ꯫ ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯕꯣ, ꯊꯧꯗꯣꯛꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯍꯜꯂꯔꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯕꯗ ꯃꯦꯂꯩꯁꯨ ꯈꯥꯕꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯈꯥꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯈꯥꯕ ꯃꯥꯕꯨ ꯊꯣꯏꯕꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯅꯝꯗꯅ ꯃꯥꯒꯤ ꯂꯥꯡꯇ ꯊꯨꯍꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯥꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯒꯨꯗꯨꯒ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯇꯩꯃꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯊꯕꯛꯁꯦ ꯍꯦꯛ ꯌꯥꯕꯤꯔꯕ? ꯑꯩꯅ ꯏꯇꯩꯃꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯃꯜ ꯁꯦꯜ ꯃꯌꯥꯝ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯨꯕꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ, ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯈꯥꯕ? ꯅꯇꯩꯃꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯁꯦꯜꯕꯨ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯅꯇꯩꯃꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯇꯧꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯅ ꯃꯥꯏꯕꯨ ꯄꯥꯛꯂꯕ ꯏꯇꯩꯃꯁꯤꯡꯒꯤ ꯁꯦꯜꯗ ꯅꯠꯇꯅ ꯁꯅꯥꯐꯥꯎ ꯁꯥꯕꯤꯗꯣꯏꯅꯤ ꯅꯅꯥꯎꯅ꯫ ꯑꯗꯨꯒꯤꯕꯨ ꯏꯅꯥꯎꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ, ꯅꯇꯩꯃꯩꯈꯣꯏ ꯇꯧꯒꯦ꯫ ꯅꯨꯄꯤ ꯑꯃꯅ ꯋꯥꯔꯨꯅꯨ ꯈꯥꯕ, ꯅꯇꯩꯃꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯟꯗꯨꯅꯅꯦ ꯏꯅꯥꯎꯅ ꯄꯥꯝꯖꯔꯤꯕ ꯊꯣꯏꯕꯤꯗꯣ ꯃꯈꯨꯠꯃꯛꯅ ꯏꯅꯥꯎꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯍꯨꯛꯍꯟꯒꯦꯁꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯇꯩꯃ ꯃꯌꯥꯝ꯫ ꯑꯁꯤ ꯍꯥꯏꯅ ꯈꯥꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ, ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ, ꯏꯇꯩꯃ ꯍꯣꯏ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯅꯕ꯫ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯒꯨ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯈꯥꯕꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯔ ꯂꯧꯒꯨꯝꯁꯤꯔ ꯍꯥꯏꯕꯒꯨꯝ ꯌꯦꯡꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯔꯨꯕꯤꯗ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯑꯔꯨꯕꯤ ꯅꯣꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯈꯥꯕ, ꯄꯤꯔꯕꯅꯤꯅ ꯁꯦꯜꯁꯤ ꯂꯧꯔꯒꯦꯀꯣ꯫ ꯂꯧꯁꯤꯟꯕꯤꯌꯨ ꯏꯇꯩꯃ꯫ ꯑꯗꯣ ꯊꯕꯛꯇꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯡꯊꯣꯛꯁꯤꯒꯦ? ꯏꯇꯩꯃꯈꯣꯏꯅ ꯁꯪꯂꯕꯗꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯁꯨ ꯅꯅꯥꯎꯗꯤ ꯌꯥꯏ꯫ ꯑꯩꯗꯤ ꯑꯊꯨꯕꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯖꯩ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯀꯩꯅꯣ? ꯅꯇꯩꯃꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗ ꯊꯣꯏꯕꯤꯕꯨ ꯅꯪꯒꯤ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯕꯤꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕꯅꯤ꯫ ꯏꯇꯩꯃꯒꯤ ꯋꯥ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯑꯔꯨꯕꯤꯅ, ꯑꯗꯣ ꯈꯥꯕ, ꯅꯪ ꯁꯦꯜꯗꯣ ꯁꯣꯏꯗꯅꯗꯤ ꯄꯤꯌꯨꯀꯣ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗ ꯁꯦꯜ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀோ꯫ ꯄꯤꯅꯤ ꯏꯇꯩꯃ꯫ ꯅꯅꯥꯎꯁꯤ ꯈꯥꯕꯅꯤꯅꯦ ꯈꯥꯕ, ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯥꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯩꯃ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯀꯥꯏꯅꯔꯁꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯥꯕ ꯑꯃꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯒꯨꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯥꯕꯂꯩ ꯀꯧꯕꯤ ꯑꯍꯜ ꯑꯃꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯊꯃꯣꯏꯅꯕꯗꯣ ꯑꯁꯨꯝꯅ ꯈꯟꯖꯩ, ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯊꯣꯏꯕꯤꯗ ꯄꯥꯎꯁꯤ ꯇꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯂꯩꯗ ꯑꯣꯏꯅ ꯇꯝꯁꯤꯔꯥ? ꯃꯦꯂꯩꯗ ꯇꯝꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯥꯕꯂꯩ ꯍꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯦꯂꯩ ꯍꯣꯏ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯀꯣꯟ ꯐꯦꯡꯂꯤ꯫ ꯃꯅꯥꯛꯇꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯅ ꯎꯏꯗꯨꯅ ꯐꯝꯂꯒ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯁꯅꯥ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ, ꯃꯥ, ꯀꯣꯟ ꯐꯦꯡꯕꯗꯣ ꯂꯣꯏꯗꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯗꯧꯔꯦ꯫ ꯏꯁꯥꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ? ꯇꯨꯝꯅꯤꯡꯉꯦ꯫ ꯑꯗꯨꯗꯤ ꯐꯃꯨꯡ ꯆꯪꯉꯣꯗꯅ, ꯏꯃꯥꯅꯅꯦ ꯐꯝꯒ ꯊꯥꯔꯝꯂꯕꯅꯤ, ꯇꯨꯝꯊꯣꯛꯎꯔꯣ ꯏꯃꯥꯗ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯆꯪꯈꯤ ꯊꯣꯏꯕꯤꯁꯨ꯫ ꯀꯣꯟ ꯑꯗꯨ ꯁꯠ ꯐꯦꯡꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯝꯂꯒ ꯃꯃꯥꯡꯊꯣꯡ ꯄꯥꯜꯂꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯄꯨꯅꯥ ꯊꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯈꯥꯕꯅ ꯅꯝꯈꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯥ ꯈꯥꯕ! ꯉꯛꯄ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯁꯦ? ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯅꯪ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯀꯩ? ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕꯤ ꯃꯅꯤꯡ ꯍꯟꯗꯨꯅ꯫ ꯍꯦ, ꯆꯪꯁꯤꯜꯂꯛꯀꯅꯨ! ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ!
ꯂꯩꯀꯥꯏ ꯑꯩꯕꯨꯃꯛꯇ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯂꯥꯎꯒꯤ ꯇꯧꯕꯒ ꯈꯥꯕꯅ ꯊꯣꯏꯕꯤꯒꯤ ꯃꯁꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯉꯁꯥꯏ ꯈꯥꯕꯅ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯛꯇꯕꯤ ꯉꯁꯤꯗꯤ ꯑꯣꯛꯇꯕꯤ ꯐꯥꯔꯦ ꯅꯣꯏꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯈꯥꯕ ꯏꯉꯛꯉꯛꯄ ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯅꯨꯄꯥꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯈꯥꯕꯗ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯠꯆꯤ ꯈꯠꯂꯤ ꯈꯥꯕꯁꯨ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯈꯥꯕ ꯌꯥꯝ ꯇꯣꯟꯖꯕ ꯃꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯈꯥꯕꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯈꯥꯕꯕꯨ ꯆꯩꯁꯤꯟꯅꯔꯤ ꯑꯗꯨꯒ ꯑꯔꯨꯕꯤꯅ ꯊꯣꯏꯕꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯉꯝꯕꯤ ꯅꯪ ꯑꯃ ꯂꯩꯕꯅ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯧꯔꯦ ꯅꯨꯄꯤ ꯑꯃꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥꯒ ꯄꯨꯁꯤꯜꯂꯗꯅ ꯍꯦ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯏꯆꯦꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯕꯨ ꯂꯥꯟ ꯍꯦꯛꯇ ꯂꯧꯕꯤꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯕꯨ ꯑꯣꯛꯇꯕꯤ ꯃꯤꯡꯊꯣꯜ ꯄꯤꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕꯤꯔꯦꯗꯀꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯪ ꯈꯛ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯒ ꯇꯥꯍꯜꯂꯗꯅ ꯌꯥꯝ ꯉꯝꯃꯦ ꯃꯁꯦ ꯌꯥꯝ ꯉꯝꯃꯦ ꯑꯗꯨꯅꯦ ꯌꯥꯝ ꯉꯝꯃꯤ ꯀꯤꯖꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩ ꯉꯥꯡꯂꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯔꯨꯕꯤꯅ ꯃꯁꯤꯒꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤꯁꯦ ꯃꯁꯝꯁꯦ ꯀꯥꯇꯤꯅ ꯀꯛꯊꯠꯁꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯀꯥꯇꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯦ ꯑꯣꯛꯇꯕꯤ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯗꯅ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥ ꯅꯨꯄꯤꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯛꯇꯕꯤ ꯅꯠꯇꯦ ꯅꯣꯏ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯦ ꯍꯟꯗꯣꯛꯑꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯁꯅꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯅ ꯊꯣꯏꯕꯤꯕꯨ ꯃꯁꯝ ꯀꯛꯅꯕ ꯇꯧꯔꯤ ꯈꯥꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯑꯩꯒꯤ ꯏꯃꯥꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯑꯣꯛꯇꯕꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅ ꯁꯣꯛꯀꯅꯨ ꯏꯃꯥ ꯃꯈꯣꯏꯁꯦ ꯄꯨꯋꯣ ꯃꯈꯣꯏꯁꯦ ꯏꯃꯥ ꯅꯪꯅ ꯄꯨꯋꯣ ꯃꯈꯣꯏꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯅ ꯁꯅꯥꯕꯨ ꯗꯝ ꯐꯨꯏ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯀꯥꯇꯤꯅ ꯍꯦꯛ ꯀꯛꯀꯦ ꯇꯧꯕꯒ ꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯩ ꯃꯈꯣꯏ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯔꯨꯕꯤꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤꯁꯦ ꯃꯁꯝ ꯀꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯁꯨ ꯅꯔꯨ ꯀꯣꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯏꯇꯩ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯁꯝꯅ ꯀꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯈꯣꯡꯒꯩꯅꯕꯤꯒꯅꯨ ꯑꯩ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯔꯨꯕꯤꯅ ꯑꯣ ꯐꯔꯦ ꯑꯗꯨꯏꯗꯤ ꯅꯪꯅ ꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯠꯄ ꯇꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤ ꯁꯠ ꯍꯦꯛꯇ ꯄꯨꯊꯣꯔꯛꯇꯨꯅ ꯍꯦ ꯅꯨꯃꯤꯗꯥꯡꯗ ꯂꯣꯟꯅ ꯅꯨꯄꯥ ꯄꯨꯁꯤꯟꯕꯤ ꯇꯧꯉꯝꯕꯤ ꯁꯦ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯅꯨꯄꯥꯁꯦ ꯍꯨꯛꯎ ꯑꯩ ꯉꯝꯂꯣꯏ ꯀꯔꯤꯒꯩꯅ ꯃꯉꯣꯟꯗ ꯀꯨꯟꯗꯣ ꯍꯨꯛꯇꯧꯔꯤꯕꯅꯣ ꯑꯩ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯉꯝꯗꯕ ꯅꯨꯃꯤꯗꯥꯡꯗ ꯂꯣꯟꯅ ꯅꯨꯄꯥ ꯄꯨꯁꯤꯟꯕꯗꯤ ꯉꯝꯂꯒ ꯀꯔꯤꯒꯤ ꯀꯨꯟꯗꯣ ꯍꯨꯛꯄꯗꯤ ꯉꯝꯂꯣই ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥ ꯁꯦ ꯍꯨꯛꯑꯣ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯍꯨꯛꯎꯅꯦ ꯑꯁꯤ ꯍꯥꯏꯅ ꯅꯝꯗꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯅꯕ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯦꯂꯩꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯌꯥꯎꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯃꯦꯂꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯦ ꯅꯣꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯥꯕ ꯑꯃꯗꯤ ꯃꯥꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯦꯂꯩꯅ ꯈꯥꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯅꯤ ꯈꯟꯕ ꯋꯥꯔꯛꯇꯕ ꯃꯆꯥ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯃꯦꯂꯩꯅ ꯈꯥꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯅꯪꯅ ꯏꯃꯧ ꯊꯣꯏꯕꯤꯕꯨ ꯐꯥꯅꯕ ꯅꯪꯒꯤ ꯑꯣꯏꯅꯕ ꯊꯧꯔꯥꯡꯂꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯝꯂꯅꯤꯅꯦ ꯍꯩꯁꯤꯡꯕꯤ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯍꯣꯏ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯌꯥꯝ ꯂꯥꯛꯂꯤꯉꯩ ꯑꯃꯨꯛꯇ ꯀꯩꯅꯥ ꯀꯠꯊꯣꯛꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯠꯇꯕ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯦꯂꯩꯅ ꯑꯔꯨꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯃꯁꯨꯡ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯅꯣꯏꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯁꯨ ꯅꯨꯄꯤꯅꯤꯀꯣ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯔꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕ ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯂꯤ
Ngasay makoyna wari sanabda tahuba Thabalayna asumna hairaklami. Sel mayam ama phanglani sanagi liksabi nedana phattaba thabak asli yaruba mausa nakoy nungaini adugai bungo sinjaw paiba nangsu nungaini ngahaktan ngairi nangbu mayam sangdana kawbaga netbaga tawdawba noina ngasay sanaba wari pumbado aina siknana tahawre apangba pangbi noibo melayna thoibido onsinduna thoibi imabokna makoyna sumna tawrakani haibasi Nandomza Thabalayna tamduna imabokti hanana khangli adubu aina nangonda haidabani makoybu para tamibagi phasaba tanjaba phangle khanduna makoyna phattaba thabak asi pangthoklini khulakpa yauna makoyu phage khandana ayamadi Nandomza Thabalayna khulakpa amadi khunjasing khomduna purakpani haujikti makoyi phattaba maram chatpumba khulakpa amadi khunjasingna mamit mangna urabani imabok Nasi imabokna ibu anauba mapok ama pokiri imabokna matam sana laglamdrabadi ngasigi namita ay hingna asiba haydo oirabani Kulakpana tapna sumna hairaklammi Thoibi thogdok asi nangi naral karimta leite nangbu mingsat thinaba nangbu phanam silamli makoy pumba cheirak piragani khaba nakoyna Thoibiu phanam siliba thorang pumba ine Thabalayna loina tahurabani Hojikti nakoy senba yararoi nasana tawjaruba phattaba thabak asigi cheira phangba tabani arubi kapladuna Kulakpa aikhoidi khabana silpigi haibagi magi thabak asli yaurubane aikhoibu amukta ngakpiyu asuk sawba naralama leiraga noibu ngakpiba haidudi oijabani nupi haiba leite nupa haiba leite lanbu lalabadi cheirak phangba tabani asumna khaba madi arubi hoigi kangudu khulgi misingna tap tamakai putharami khaba madi miyamna phubada makhut nama masu teklami asumna miwanganga pamjabi arubi hoigi kangudusu sel khargi damak khabana haibi yarubagi makoi singadu khabaga loinana khulladudagi khulakpana tanthokirami aduga mingonda kaijadaba nupi ema oibagi lijat jajabi thoibidi magi potpham madu makha tana phamduna masa sanaga nungaina mama masadagi oiba piktakpa yum aduda harau nungaina leikirami